video asigi through the aikoigi phone dagi isagi laptop ta kmaina bluetooth pairing tawgadagi file thadok thajin tawba yananabagi damakta haibadu khang minasi ahanbada aikoigi phone gi amadi laptop ki bluetooth sing on tawbigadabani aduga visibility zu on thabigadbni si haiba matungda aikoigi mathangi step yengminasi option da select tawbire then aikoigi laptop ta changani aduga aikoigi bluetooth option da magi akoidi on laire aigi bluetooth on laire then add bluetooth device dagi atop option ahum pire akoi bluetooth te hana connect tawgani ada bluetooth ta hana select tawrani akoi si hek click tawbaga search tawgrani ade mathang aigi galaxy j2 discover tawre aina hoji click tawra connect tawrani pin number ma chumbra hange si aikoi phone dagi hana nambi gadabani ko phone de hana nam makhanda sida sidagi mu pc dagi mu yes connect tawrani ade sidagi di hoji aikoi connect tawre naktang ai minerji done akoi sidaju ure galaxy j2 connected thare sidagi di akoi dum thadok thajin yarni any file samna da mp3 bu oiro video macha macha oiro natragana photo bu oiro yare aina thaningo file do ai some sample gi ona isai ma mp3 file ma khalake video thabadu di bluetooth file yam chawni na matam yam changbe aduna mp3 gumba photo gumba oina sijina bana phayena khalle then akoi pc gi laptop ki bluetooth option da changa khanda hojik receive a file da click tawra matungda sigi kano se tholani akoina hojik phone dagi send tawra matungda sidagi di dum ya loiraga orange sijina ba yarni ko